December tha fawsigi manungda mayum hanjilangani haibagi thajaba thamkibani apunbagi mi phama phamlaga adubo hojiksi numit kungani pan kunga mapan khakta ngaise laklabani chaye se loigadaba masna masi December tha sida ngamgatra ngamluidra haibagi wahang amakak lakpa hai semliba committee sina hanjinma ngamgadoibra natraga adumak hanagi hamomule helaga kugi chindoina hairaga adumak thamkigadoibra habiro jakamai thamini samtag han mutuda ELITETV yang beri Manipur jago mereka kena usari. Orang ngasih host beri ba, nah hemam amadi all staff mereka kena usari. Nah hemam koi si am hainer kasu lae koi cahi ani ga tha koi teruk teret ko. Almost sahi paham paham phaga teruk tu gumba kuki terrorising kuki drug mafia senggi lan cai thing nang laga lay ba tu gumba koi community ama. Kalau community mitai hai ba koi furup ko. Saya lising mari mengai puari leba manim khatam leba ama ujaran badagi Manipur kalaga laksaki batu male Manipur kalaga laki ba community particular community ama maru ibatai tel local community ama ngasi di kai daure kuki drug mafia kuki terrorist singi lang ngasi di koi lang general leba sahi ok ma phaga daure bani sugum bar lang general ba koi community tangak se koi loshil labra lang loshil labra batu madi leba miyang ga ko shinam ga loina na lang loi di habagi koi patu masjid lady Hajik laksan ni point di anda ki lay riba ekoi sangai festival da paktak na ekoi ki lay riba IDP sing na de 21 November da gina de 30 box pangthok ki badu gumba sangai festival do ekoi mi tarani ko badu khong kon do koi harau ko mai khong kon do koi festival do ekoi yaning de tobi hinu tasena sangai festival pangthok ko da ekoi athingma thambadina te tawbata bu maru wei di IDP sing khana priority pu hai badu gumba ekoi akan khongjang masang ki badu ekoi loi gre maka ta ba khongjang sangchen na ba koi CM sarga leire then amana government su kai daure government su moi gi apamba moi aningba moina tong ni mathak ko dimak tong do ba yade ko praja sigi siu praja wage waw praja nungai roi to praja sigi siu sangi sangu ekoi government gi lejari ba government gi employee khara government gi basak ngai ba khara government gi leiba officials khara de koi harau ko mai basak to ba yade jagoi nungai sa da ba yade nungai fa ba koi thok to de yade harau ko mai koi tawrkan koi nungai na koi len da ba yade khan ba du gumba pandu ama oigre hanaki sangai festival si taseng nai koi yam nung jo bo hon thok sangai festival gi ba chap chap hon thok to koi oigibra o da ba du madi miyam na du koi adum hanar le pora mani like nak na lepsara sunu ko praja amadi koi miyoi ba haiba proof asigi hingbagi hak khongoi na ngai manung da sa nga na hena importance lu loksil ko se masi pithribi gi malem da amu tawdi ba thok sing manung da Manipur tu amani na koi dum lobu yai aduna haju si koi government su magi ngam do mo da magi ngam jo mo ma dai koi tawgre tawdo ya de mi manga da pulasu ani da pulasu mi ama da pulasu foreigner lam koi ba mi ama tang la asu koi chahi magi pakkom to koi pakkom to ya de lupa karor khara je koi lokshin da ba ya de karor khara fikau da song da ba ya de koi tawdo ba ya de na koi tawgre haju si makata na mo December thala mo to ko remind to ko yari si kaino haraga di ekoi na mo remind kaino hai taraga di fu sabili ko no tazayoza tabili sa tazayoza makata ko ki ko ni sa ne so bai tare ko si lei film si December thala abne ko na recall to ka na December tha je ko na ningsing ba yari si hana gi lenga ki lei ba ko gi ministry of affairs ki site gi no na governor no na hanagi koi chief secretary obiramba Prasan Kumar Singh ko masamang na insurance toramba koi in the month of koi November thawaki manungda tangkak ahum thokna ko masi ko na habenati ko masi ko na habse de government lep khiba mag sidol ni Manipur lenga ki government Manipur lep lenga lep khiba sidol ni hadaki live 25 ki hajujuk changma ma horai ba de 2 ngasi de 2 lokila bani na December thagi tha manung si bawda phase ahum thokna ko ahum thokna IDP sing si masa gi mayum da hajuna koi sem sagani ado in honor before December tha bagi manung de koi maximum sangan la koi losin nam hona ga ne habeja government pigi be insurance mani ko masa koi hangana koi kaw dra koi sing mama sangi ado haju si ado gumba December tha bagi manung da tangka ahum nak thokna IDP sing mayum da hajalangani ha potu koi tangka ahum nak thok potu koi tawgidre mai pak de koi laure aduga end of December na khagi December tham nung sida
mayum sang ngani habadu kayam chumma ba kayam thajara ba habadu ma ko yema tare dan adugi manungda sarkar asna ko ni yemba yari si mamangda hek haibaga matong manana bani na ko periphery area yam nearest and dearest numai maru tasina europe jaga may sakra basung manungda koi particular se periphery area hairaga koi moirang thanana leiba khudam moina turbung bangla ko turbung bangla si koi yamna moirang dagi kilometer nifu yang lapa jaga sunate ko moirang ken dagi bang le jaba gumba kumbi ken daga taina ba haidare ko koi ki tabaki lei badu gumba kumbi ken daga moirang ken daga ani ki marka lona daga lei badu gumba area khara da koi nongoi maru ngathang na yorakpa irang da maru na son yu jaga haibu jaga sin ki la general leiba mi hoi kya khara koi tat pa tawra ga haidare ko dagi den ato to ba area khara ki ga koi ki matau man ba mongda masagi local MLA sin ko yauro ga yumda hanjalale yumda hanjan ba haure ga ina tawba ko adum mamang khoi ugi dana ko host ko yumda hanjalan ba haure ko gi IDP sin yumda sangam sakan ba haure ga ina tawra ko matau man na ba ina koi mamang khar ta pa tawre ado haji ko haji ngi di in the month of December ki manungda December pawki manungda IDP sin ba yumda koi maximum sanghan na ba sem sabar loire habadu ko government pigi report tu haji ko khang balai praja amar ko khang balai adula ngasi di IDP sing na form na tholak na akan mong na ngasi mong makhan makya ko haji changhan ba horani ga hai se ko masi arai ba thok nate masi insurance ma thaja ba pi ra bani na IDP sing thaja ba pi ra bani na thaja ba dugi marumda masi IDP sing tori ba thawa amane ko masi IDP sing na har irang haure IDP sing irang tawna ba sem sare no ubi ga no ko IDP sing ngasi khongjang jangsen laga jangsen na ba sem sari ba handagi December manung sida akan ba aikogi mayum da hanbi yana na ba aikogi lalong ma sang yana na ko khonara iba taro isin se masi government na piba thaja ba dugi matungin na IDP sing na ko step amane ba ko IDP sing na hana hogna se na te ko khami na ba yari se aikoi IDP sing na heta hana haure na ko lobi yaroi IDP sing na ngasi December tha ba ki manung da IDP sing mayum da hajalangani hagi bodo government na hagi bodo tawbiro thabo oino onthokpiro tawbiro aikoi thokjare sem tha naijare aikoi yumda halanbiro habai khongthang amagi ahan khongthang amane bangarang dagi det wani hauri jiko adi ko komi yaukhin na to stakeholder mayam yaudun ngasi governor da member na biba hogre ko matang ko yaujik let's see adubu my humble appeal ko aina appeal to joining basi Manipur projam yang khudi magta appeal to joining basi tasingna IDP khatangi oina masi daita ta hanbi berata aikoi Manipur da leba epon khudi masi sama na ngasi koi lebin na kanda aikoi gi lady badugumba awaba nangama praja singse hanagi thajgi manungda government su thaja bam piki banina magi mayumda full security ka lona halangi na ya base angthok na bagi da mai koi punna support om changne ko ateng bang nam changne ba duna hajik lai FMG chana emam koi kashi sam sana haining de aikoi IDP singi awaba na IDP singi pen da base aikoi limit loira bani ko limit loira bani makata na khang wa tam lai roi sahi aniga makhai khare hena sahi ahumgi mayada aikoi sahi ani makhai khare hena ngasi merman ta dana koi ka haini privacy le hendana mi amagi life amagi ngasagi nungai ba thaja loina hingi kongoi na kan ngasi thambiri pulsi mahing je aikoi limit loira bani aini heta tan haja baduni mamai leiraga silaga siba ko onsen na raga koi isagi right isagi hak talaga samsana koi siba ko madugi isagi hak talaga isagi right talaga madu thena khudong thibo thokhibo dune koi tungi miro na magi koi kan ngangane bako aduna mamai leiraga chenma taragadi koi tungi miro na kalambadi lairadana sahi lising mangari mangangi puwari lebagi puwari history je koi muthatpa oina koi thorkane bodona lei famous di koi ajani ngi amtang di koi Manipur da khwaidagi ngakwa ma hayo haragana kuki terroristing drug mafia sing thena je ham batamda thena na bhona batamda ngasi center la nang nangla upi thami baje asi mung ngapani su de koi thamjage bako Manipur da ngasi singi area da poppy acre chatlet low pari chani ga marfu chahum low pari chani low pari sama low pari yakai fu hundra acre kuntra acre nifu acre chatlet acre chatruk maning taw na thari drug mayam je masigi leiba center gi luching masi usan mangam dabra habase usan hangme leiba koina then adagim khata rakhoda muk Manipur gi praja singi thwai lanthum kan ganin leiba to gumba ekhogi local leaders
example ꯑꯩꯈꯣꯏꯒꯤ MLA ꯁꯤꯡ nasana lenga kwai nga matam da sagi government na ngasi war on drug ne ngasi toramba mission do ngasi lebak thugaya pamba ku ki MLA sina lei phajabai thabne har matam da adu ma lei phajabai thari MLA ni hai ni pa du matakta ai ki MLA amatana ngasi opposition pi de ngasi MLA amatana wa hai de ai MLA tan wa ngang de bako center ki lusing ni ngasi pa mi ba union home minister na hai dai ne union home minister na India ki lemai da 0.01% drug kamai na koi compromise to roina no ai koi compromise kan hai na India ki lemai da drug ki ba maru ma ta koi play hel ga na hai do Manipur thari ba drug mayam je popi mayam je masidi center lu sing masidi kari ne lobby ga pasmi kan lai ko adugumba drug thari ba adugumba misam hali ba kangmus nu ngasi Manipur da crime ta kuma tam da ai koi negotiate to ya do nu sino ga hai ba khum je sana hai mam masi ta ba da masi yam ngani ga port amani da aduna ngasi IDP singna sirazu if hingazu masagi maramdam natra masagi pokna phupnam dam du de khoi sijaru roge hingjaru roge na ngasi haire ise limit loira abane bako adu sai area ko ubiya point am lai sagi area ko ubiya point ji kain hai taraga di koina IDP saiba si da particular cookie singa maitai singa gi marakta different ani si IDPs ni lo way of part aman lo ren khala babuda maitai ki lejari badugumba IDPs lajari ko kambu singje kana no habagi define to ma cookie singina cookie singi IDP singi hari cookie singina kana no habuje pasti munna tiyo ko sange ba koina tampak le ramiba cookie singje tampak le ramiba cookie singje ta sengna moisi krai di horak pano kamaina tawrak pano kaya kuye tampak lai hiba kamaina tawra le rakhi bana basiki history ma Susampur da maitai kundari je karamba chahida le rakhi bano kamaina le rakhi bano kamaina lai ri bano more da lai bai pai jang naw me am jina kamaina le rakhi bano kamaina tawra puno habasi me koi yam na kumna sai area ji nei nam change ta sengna kuki sing di ngasi imphal thado chakhiba kuki sing je ta sengna moidi lamjena raga mayum mai tadana leiba IDP sing na te moidi moidi ta senai taragadi moidi ta senai taragadi imphal da masagi business masagi tongan ba hingna ba lanfam business tawna ba hona ba dena mana sagi paisa drug karba tawraga paisa khara pairaga imphal la building mathon saraga magi lifestyle lo nungai na ba hona jabadu ma pusi mahinga mane ba mone hingni pusi na more da khundari ba susapur da khundari ba periphery area da khundari ba marui da kangpopi da khundari ba sero da khundari ba sum yela seba dolai thabi da khundari ba ipai sai naw mayam jingse imphal mayon dagi jaga du da ta satla kana khundagi jaga na khundagi ni nate ba ko from born polak ko dagi hongna mapa bu te hongna ipai bu te hongna hanna na te hongna khundara ga leidana masa masu mayam semdana tabi di ko host tabi di ko ta zayoza masa masu mayam semdana lek tamhandana mafam du khoi na phumdana hinga khaba pusi mai hinga khaba dugumba maite gi pai chi naw tane ba ko aduna mafam da khoi na phumdana hinga le ki pai chi naw me amduna ngasi lanjera ga lakpa kangbu sina IDP aseng boy oigadoribra matam ga tat pa torga drug karba torga pasa pairaga tapak nam de leiramaga lanjena ba saraga masagi mayum aseng ba second home first home hai tare ne first home lanjena ga le hai ba IDP sing do IDP sing na masagi maramdam aseng ba mayum da sila ga laiba potuna IDP haidoribra masagi aseng ma mayum leijaraga khuri na phummaga leiramba ipai sai sinaw mayam do ngasi lanjena ga sidla akanda mitop do leiba kamu singina IDP ni haidoribra ani sigi difference be ying ne nabam sang yati ko imphal mai onda leiramba kuki kamu singsi tasena moji IDP oina leibra moji imphal mai onda leiba matamda kamaina leirakhibano kamaina torokhibano since 19 kya de leirakhibano kamaina toro lakhibano project yem change bako quarter lawdana imphal mai onda quarter lawdana ha quarter lawdana adagi batam khar ki mang da pisa pai ba koi drug karwa toro pisa khara nang sagi yum kai leidana lan thum leidana property leidana yeng biyo ba hanaki matang si da cookies na leiramba jaga sing se 19 kya de leibno ba moina leiramba moina leira mafam moina sarami ba tormi ba moina leirami mafam je 19 kya de leib matano 19 kya de leibno ba moje for father leira abra
mapa bu khoi lo khom phamra moi sid kamana sidal to noi phi nei nari yeng cheo paisa khara pai ra drug karma khara tawraga paisa khara pai ra tabak nam da haidara kanda masagi lifestyle do ta sena mogi masagi kai da khang expand to ko yana ba nungai yo yana ba ko khara kom thok khara ing nungai ai fana hing ba yana ba mong da lakhiba pusi ma hing ni imphal mai on da moina le ram basna second home ni masagi aseng ba first home do masagi lam do le jai ko aduga sidagi chiera ga sakri le rum do moi IDP na koi count to bu yaro ye ko moi sing du ta sinai ta ga di masagi aseng ba mayum da hanjabane moina ai khoi ki na ipa ipu hakta ki lejerak pa khoi la khum ta jara ba ipa ipu hal man hakta ki lejera ba du ba jaga da ki moina ta thuk pi rakone ko ta thuk pi rakone moina khedari ba ni se ana sagi area si da ai khoi ki hojik lebi ni ba IDP ni haina lebi ba khoi ki praja sing se pai te ki pai ta chinau furu sing gi chinau sing se ngasi lebi lebi khong thang si ta sing na ai yo khan di simang na ta irang injan ba yo khon sun na se de sab saba poloi ma ko sab saba poloi ma phangri ba udi ngarang khoi sum taja matam da moi chuchampur gi adugumba ngasai khoi gi IDP singi chuchampur gi leidi ba adugumba awa ta ba khangu sing du gi mogi leader ma khang na phongdok matam da chuchampur gi lak ba tim gi manung da gi miyoi chama gi thada khoi chama gi maya da khoi hajik ana ek leitadana ana ek layeng mangam dadana ko pyum la yadadana matam la yadadana okhan leina da gi maya mathang different maya am pusil laganda mi chama gi maya da jik shire na haine ko lanjira le matung da ko ai taraga di ai khoi da leidi ba sentiment se ta sengna hajik lehori ba khara ji ju ta sengna taraga di regan te house sadana adagi jaga ama da pidana lehelaga moi pusti ki am ngai oi dori ge ba ta sengna moi je loina ba siba ngai ba station ma da thamduri ba question lak tore ba center na na lengang na ai taraga di moina koi thang thangaga sibu sian ba siba ngai ba chap chara thena kanda moina hat pa ai khoi isa ge pandam ma phangna koi khono bu na madu chungmudrai khan lo phim lakre ba ko aduna government na ngasi lori ba thodang je sana hemam yamna hiding de government na ngasi praja miyam si mogi mamikta miyoi ba haiba fruit sidagi sangar hena lula larokpa miyoi ba haiba fruit na lawri ko kholau je kari no tabi rakta ba government na madi praja singi makta leina ga mari jinga si di government na nawa log dina khalak ki stage lako je masina takpadi ai khoi je minai dai thangi stage sama da khoi lehin magi mami ma khoi ure khoi log do biar roi ko ngasi manipur ki praja khuding mak se leini ban layak sna ai khoi minai ki tai te khoi thambi re ba sima khoi log do biar roi ko duna ai khoi isan isagi right isan isagi hing magi hak kanjana bagi damai khoi ke dong mina ga ta ga ba khoi nyam yo di sina log mo tam boire isan isagi oi ba state manung da iningi khatang no chapang am da ba isan isagi state manung da iningi khatang no wang am da ba isan isagi state manung da lebaki manung da ai khoi refugee amagi type da lanjen ga khoi hing ko si meng jibu pasi u history thok ko lawa pitri da power hai ba british na ngasi manipur se ka yen thambiram ge ba hengkhang nai na thoki ban laji manung da khoi sahi tare khunta ko gi wori legre an la man kai kan biram ge ba pitri da power hai british na ngasi manipur ka yen yeng biram ge ba adu ngarang na handa ai khoi hai bi ngarang na handa khoi na ngasi kari haini mamungchen sengmo saba mamungchen phaba saba du political leader khana manipur se smaina singum sana thugai na hona ba singum sana awa ta na hona ba ekoi yeng mi ekoi ya yeng ngamroi ba aduna politically prajamyam kangadra politically prajamyam inuma henya sangadra salam oklon je masidi mioi khujo khana masagi interest masagi personal interest kharagi masagi benefit kharagi masagi numaija na bi kharagi hona ba tamda prajamyam se ngasidi ha kana wara ba uda lok tu yeng le bang ba kumba mioi sing je kasi para tam tam moire ba ko alda ko hajajin ngi IDP sino sing kale khungthang si koi arai khungthang na te manipur prajam yam khudi ma khup tre khoi mating to gomchangi chalo to gomchangi mase IDP wana te IDP wana na te mase particular maitai hai fruit si ekoi drug mafia sing na aduga khoi se cookie terrorist sing na khud khulai ba te kana pyram misam hat pakang bodu ba cookie terrorist sing illegal immigrant terrorist sing na ekoi maitai hai fruit se lo chena na ba kidama maitai hai fruit se sab sana moina ngasi hating ko hat pa moina ngani ko na wanga magi stage ma thamboi stage jora ba siwa ko khoina kana yenga le gdoi no kana gi ka ngai doi no kana na kan bi kan ha bi khoi ngai gi le bu tam ji khoi adu yora phum ri lai phim du na ji lai phim je khoi IDP se khong thang ji khoi arai khong thang na te
तसेंगना वारे IDP की वाद नते लान नंगदबा लान याउजिदबा दुगुंबा सिटी द लेबा दुगुंबा हार्डकोर सिटी द लेबा इम्फाल मेगोन द लेबा ओगेरा इम्फाल मेगोन द किलोमीटर कुंथाने फुल लापर लेबा रेडियस द लेबा लान नंगदबा कांगबुस नि वासी पुसी हिंगबगी दुगुंबा इसागी हक राइट ते कोई करा योगे खंग नम तम ओइरे बको मनिंग मखा तौना अपिक फैमिली मा मसा मसुगी ले बसी तमनबगी मसा मसुगी हिंगनबगी इम मनुंग हिंगनबगी दमकता ड्राइवर ओइरे सरमबा बिजनेस तौना होना मसा मसा बिजनेस तौना हिंगन होना जरमा मयाम ngasi ke dawre highways ni ma highways pe adana maram ka ngasi ke dawre sinpham lagi dab kangbus di ngasi makuk tam kur hapang se na yawra bane bako sugu magi stage yawra ji baktai koina praja moi nei koina ekoi gi suruk yawde ekoi gi suruk yawde ekoi di ke sunati khala kan lai thong tam natre bako chama thing nami nam changi hori na ha sing hajik lai ba miron gi na ha sing ekoi wakhin khanami kan thami nam tam moire adan lai film je ngasi yam sathiba politically manung de yam sathiba dugumba ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯃꯑꯣꯡ ꯃꯔꯤꯟ ꯑꯃꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁꯅ ꯌꯥꯈꯤꯔꯣꯏ ꯆꯞ ꯆꯥꯕ ꯖꯁꯇꯤꯁ ꯑꯃ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯊ ꯑꯃ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅ ꯃꯇꯝꯗ ꯑꯣꯏꯔꯦ ꯍꯥꯏ ꯊꯝꯖꯔꯀꯥꯟꯗ IDP ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯕ ꯆꯪꯉꯤ IDP ꯗꯤ ꯍꯤꯡꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯆꯪꯉꯤ Chusampur, More, Kangpokpi, any periphery area, Sugunu, Dolai Tabi Dam, Mandu Lady Bay Kunzing, Kadang the Labor Kunzing, Manipur, Aqua the Labor Dumba, a good periphery area labor Kunjing, the Sinamita, Kunjing, the Sinam, Masamasaki, Mayumda, some plan of the Nabi, the Kono Changa from Samaranda, IDP Awabs there, a quick Amatoina, Puna, Limina Z, Limin Rega Puna, Manipuri Malaka Mina, it's my Hamzaki.